Hi ma'am, good morning. Ma'am ngasigi egi video se ma'am igonda ai ita mana ita nganthoi lai shramne odo comment tawreba. Ita tamaitan hobodo kamaina haurino aina ne amtang adugi thangat pro video hapiro aina haiba ado ai ita nganthoi lai shramge ngasidi ita maitan do haurage adu ma'am su yeng biner si ko aina kamaina semge ai do aina kamaina tamaitan tawge ai do ado mamang da budi aina kuibudi kuire ado amukti aina yumda leiba matam da aina amukti hawkhebane ado ma'am phangnaramdrasu ngasi se ai tamaitan hawbagi ta oina video se ulage ba tamaitan tawnabagi ai ngarang thangda chengje tingame ado ma'am da ado yenghalake ko ngarang kamai aina agi khangbodo adudo adum ucharake ba ko ado ma'am cheng se khoigi normal cheng khoi adum chana ba cheng dunia ba adu cheng do si glass ma I hape aduga chahau cheng asi cheng sitana cheng sina ta sum ta sune sum yae ba adu sum chahau se ketang yala di mahau khara hen marai na adum khan ba aduna chahau se khara ye hape jiksi glass imadi aina cheng se hap khare ko khoi normal cheng se aduga chahau sina ne khara ta na di hape kaina di siga samana na hapura dine amu di chahau si di napina ko mu hena napkine ba aduna khara di chahau sina di khara ta na hape sumaina aduga he ahing sima tingna thamamani hojik ai ising hapsalaga ahing sima tingna thamamani ising hapu ado sida leire mayang marang tingamba chengdo sini popap meba phajana ado hojik ai sing asi je chamdhoani ado sik ai na ngarang thangna chengje tingamaga hojik te ne grinder da takhai dini na ko ado asumaina grinder da takhai da bidane adum aidi hojik chabagi adum sumaina ngarang thang tingame aduga hojik ta aga adum tamaitan do semani na haurani na ado di asina ta bidasu adum kudak ta saninga gadi cheng se hana sumaina ngasi ngarang thang tingami sumaina sum pop thoena cheng se amuka mu seng na chamthokpiro aduga nungsa da kangna phaudo ba ado di for lautharane na ko adu matungda grinder da kangna ta ga ne adu jam oina ata du maina ne adu maina oirani na adu da di adum phaudoga sum daba manung da hapsalaga thamgradi chaning matam da lauthoga chaba yare ado ai di cheng du nungsa da phobom do leitabagi ne nungai ta da nai di adum sumai tawreba yumda leiba tara di adum chengse tingamaga nongalaga sum suraga ne ayunglomda di dengi su leido dengi da suraga adum phaudoga sum thamba yaya ba hojikti grinder adum leirabina ko meda aduna hojik sum fresh adum nungthang tingame aduga ngasi se taaga adum sare ba aduni ma'am do hojik do di ai se ai gi cheng se hojik grinder da takhairaga adum yengbina si ko ma'am cheng se seng na chamthore se aduga hojik grinder jar da khara hapaga takhairani ma'am ai grinder jar se laure aduga akoi di mi se yam da mena seng su yam laudre ba ko adu asmaina yam na di haproi se yang na ungna bagine adu adum khabe ani makai ahum apage sumaina seng se aduga ne asumaina ta dum cheng se ungadi ne akoi gi blade se manung gi su ya roya ba aduga di ungmu su nungai tawne aduna ising kitang hapage yam na su hena hapta ba ising yam na hap khra di ne amukam horen mahi langadi tandu oiroi na ko oiroya ba aduna ne ising ji kitang di hape aduga horen tak loiraga kunga su kitang ising hapa su yai do hojiti sum leiba nungai na bagine ungba nungai na bagi adum aina ising khara hape adu khumjalaga hojik ta age akwai paru ban tau bigare minute ama muk unga matungda ne sumaina sum aidi ising hapani na yamna kuina jangdabne ba ising haptragadi yam kuina jangmane ba ko ado sumaina taw adum sumaina se kano tawre cheng sing se loina toy gare ngo ado sumaina duna ising yamna hapta bidane adum sumaina sum haura su yarani aidi sumaina sum haura su yadromne ising hapta su yarane aidi sum tawrabina cheng chang amda sum ising se hape ba ado aseda yamu haijallage amu awat pacheng sing mutakke asum kungra su ne khatang ising khatang hapaga dum ya ne ba adum sida hapsalage cheng amu yaudrek
ꯑꯗꯣ ꯍꯧꯖꯤꯛ ꯑꯋꯥꯠꯄ ꯆꯦꯡꯁꯤꯁꯨ ꯌꯥꯝꯗ꯭ꯔꯕꯅꯦ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦ ꯑꯅꯤꯔꯛꯇꯪ ꯑꯗꯨꯝ ꯊꯣꯛꯑꯦ ꯁꯨꯝ ꯌꯥꯝꯃꯒꯗꯤ ꯆꯦꯡꯁꯦ ꯌꯥꯝꯃꯒꯕꯨꯗꯤ ꯑꯗꯨꯝ 3-4ꯔꯛ ꯇꯧꯔꯁꯨ ꯌꯥꯅꯤ ꯑꯩꯒꯤꯗꯤ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯁꯤꯁꯨ ꯐꯅ ꯑꯁꯤ ꯌꯥꯝꯅ ꯊꯣꯛꯄꯅꯤ ꯇꯟ ꯐꯅ ꯌꯥꯝ ꯊꯣꯛꯀꯅꯤ ꯑꯁꯤꯁꯤꯅꯅꯦ ꯁꯤꯗꯩ ꯂꯩꯔꯝꯕ ꯆꯦꯡ ꯄꯨꯝꯅꯃꯛ ꯁꯨꯝ ꯍꯥꯞꯄꯦ ꯑꯃꯨꯛ ꯏꯁꯤꯡ ꯈꯤꯇꯪꯒ ꯍꯥꯞꯄꯒꯦ ꯑꯁꯤꯃꯨꯛ ꯑꯃꯨꯛ ꯇꯥꯛꯑꯒꯦ ꯑꯁꯤꯁꯨ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯇꯥꯛꯑ ꯃꯇꯨꯡꯗꯅꯦ ꯌꯥꯔꯦ ꯁꯤꯁꯨ ꯑꯗꯣ ꯏꯁꯤꯡ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯌꯥꯡꯕꯅꯤꯀꯣ ꯃꯦꯝ ꯑꯗꯨꯅꯦ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯈꯥꯏꯗꯣꯛꯑꯒꯦꯀꯣ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯁꯤꯗ ꯈꯥꯏꯖꯤꯜꯂꯦ ꯑꯗꯨ ꯁꯤ ꯂꯩꯔꯤꯕꯁꯦ ꯑꯩ ꯈꯇꯪꯗꯤ ꯑꯩꯒꯤꯁꯦꯅꯦ ꯑꯀꯣꯝꯕꯒꯤꯁꯦ ꯈꯇꯪꯗꯤ ꯅꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯁꯨꯝ ꯌꯥꯕꯨꯗꯤ ꯌꯥꯔꯦꯗ ꯑꯗꯨꯏꯁꯨꯅꯦ ꯑꯩꯅ ꯁꯤꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯦꯡꯁꯤꯜꯂꯒꯦ ꯁꯨꯝ ꯍꯩꯖꯤꯜꯂꯒꯦ ꯊꯨꯝ ꯈꯖꯤꯛꯈꯛ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯊꯨꯝꯗꯨꯁꯨ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯨꯒ ꯍꯦꯟꯅ ꯃꯣꯟꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯃꯨꯛ ꯆꯦꯡꯁꯦ ꯂꯣꯏꯔꯦ ꯁꯤꯅ ꯁꯨꯝ ꯍꯧꯔꯅꯤ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯩꯁꯨ ꯁꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯤꯅꯦ ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯦꯕ ꯑꯗꯣ ꯑꯩꯗꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯣ ꯍꯥꯎꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩ ꯊꯥꯎ ꯈꯇꯪꯗꯤ ꯇꯩꯔꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯇꯩꯁꯦ ꯈꯔꯗꯤ ꯄꯤꯛꯄꯅꯦ ꯑꯗꯣ ꯑꯗꯨꯝ ꯇꯃꯥꯏꯇꯟ ꯍꯥꯏꯁꯤꯗꯤ ꯌꯥꯛꯅꯕꯅꯦꯕ ꯑꯩꯒꯤ ꯇꯋꯥꯁꯤꯅ ꯑꯆꯟꯕ ꯑꯗꯨꯝ ꯍꯧꯔꯦ ꯑꯗꯣ ꯇꯋꯥꯁꯦ ꯄꯥꯛꯄ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯌꯥꯝꯅꯗꯤ ꯆꯥꯎꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯆꯟꯕ ꯁꯨꯝ ꯍꯥꯞꯄꯒꯦꯀꯣ ꯁꯤꯒꯤ ꯈꯥꯕꯩꯁꯦ 3ꯃꯨꯛꯇꯤ ꯍꯥꯞꯄ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯑꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯑꯁꯤꯗ ꯊꯥꯎ ꯍꯥꯞꯇꯦꯕ ꯑꯗꯣ ꯍꯥꯞꯅꯗ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯃꯥꯟꯗꯣꯏ ꯌꯨꯝꯗꯒ ꯆꯥꯔꯛꯄꯗꯣ ꯍꯥꯞꯇꯦ ꯍꯥꯞꯅꯗ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩ ꯊꯥꯎ ꯍꯥꯞꯇꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯗꯨꯝ ꯆꯥꯗꯣꯏꯃꯤꯅꯀꯣ ꯑꯗꯨꯅ ꯃꯊꯛꯁꯤꯗꯗꯤ ꯈꯤꯇꯪꯗꯤ ꯑꯩ ꯅꯥꯜꯂꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯗꯨꯒ ꯑꯣꯟꯊꯣꯛꯑꯒꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯆꯦꯡ ꯑꯩꯒꯤ ꯒ꯭ꯂꯥꯁ ꯑꯃꯒ ꯃꯃꯥꯏꯃꯨꯛꯇꯣ ꯑꯗꯨꯝ ꯌꯥꯝꯅ ꯁꯨꯝ ꯊꯣꯛꯀꯅꯦꯕ ꯑꯁꯤꯁꯦ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯗ ꯑꯗꯨꯝ 5 ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯇꯟꯁꯦ ꯑꯗꯨꯝ 4 ꯑꯗꯨꯝ ꯊꯣꯛꯀꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯑꯩꯒꯤ ꯇꯟꯁꯦ ꯇꯃꯥꯏ ꯇꯟꯁꯦ ꯑꯗꯨꯗꯣ ꯁꯨꯝ ꯂꯧꯊꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯆꯥꯅꯤꯡꯕꯒꯤ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯃꯨꯛ ꯊꯝꯃꯤ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯇꯧꯅ ꯃꯨꯜꯂꯦ ꯃꯌꯥꯝ ꯂꯧꯊꯔꯒꯦ ꯑꯗꯨꯏ ꯑꯃꯨꯛ ꯍꯧꯔꯒꯦ ꯊꯥꯎ ꯈꯇꯪ ꯇꯩꯔꯦ ꯈꯨꯠꯅꯥꯝ ꯑꯃꯅ ꯇꯧꯕꯅꯤꯅꯅꯦ ꯃꯣꯕꯥꯏꯜꯁꯤꯁꯨ ꯄꯥꯏꯔꯤꯕꯩꯅ ꯁꯣꯝꯗ ꯇꯥꯔꯦ ꯊꯥꯎ ꯈꯇꯪ ꯑꯁꯤꯁꯨ ꯂꯧꯊꯔꯒꯦ ꯃꯌꯥꯝ ꯃꯨꯜꯂꯦ ꯁꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯅꯤꯈꯛꯇꯤ ꯍꯧꯔꯦꯀꯣ ꯑꯇꯩ ꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯆꯥ ꯀꯞ ꯑꯃꯒ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯑꯩꯒꯤ ꯇꯃꯥꯏ ꯇꯟꯁꯦ ꯃꯌꯥꯝ
ꯑꯩꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯧꯔꯦ ꯑꯇꯣꯞꯄꯒꯤꯗꯤ ꯑꯩ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯑꯈꯪꯕꯗꯨꯗꯤ ꯑꯗꯨꯝ ꯑꯩ ꯁꯨꯃꯥꯏꯅ ꯍꯧꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯟꯙꯣꯏ ꯌꯨꯝꯗꯒꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗꯒ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯃꯥꯟꯙꯣꯏꯗꯤꯅꯦ ꯈꯥꯡ ꯑꯆꯧꯕ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯨꯔꯤꯒ ꯄꯣꯛꯏꯑꯕ ꯑꯗꯣ ꯃꯨꯔꯤ ꯄꯣꯛꯄꯗꯣ ꯈꯥꯡ ꯑꯆꯧꯕꯗꯒ ꯍꯧꯔꯦ ꯑꯗꯨ ꯇꯝꯗ ꯁꯨꯝ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯟꯅꯅ ꯃꯍꯥꯎ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯟꯅꯅꯦ ꯄꯤꯛꯏꯉꯩꯗ ꯃꯍꯥꯎ ꯍꯥꯟꯅ ꯆꯥꯕꯗꯅꯦ ꯄꯣꯠꯁꯦ ꯌꯥꯝ ꯍꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯍꯥꯎꯔꯦꯕꯅꯦ ꯍꯥꯎꯔꯒꯁꯨ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯦꯁ ꯑꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯩ ꯇꯟꯁꯦ ꯁꯥꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯆꯥꯍꯧꯔꯒꯦ ꯍꯣꯏ ꯄꯔꯨꯒꯤ ꯅꯦꯜ ꯌꯥꯝ ꯁꯥꯡꯉꯦ ꯑꯩꯗꯤ ꯆꯦꯟ ꯇꯟꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯍꯧꯒꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤꯁꯨ ꯑꯈꯪꯕꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯀꯣꯃꯦꯟꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩꯒꯤ ꯑꯈꯪꯕꯁꯤꯗꯤ ꯃꯌꯥꯝꯗ ꯎꯠꯆꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ